Manipur hojik leri birang asigi yang katongan tongan balanga ke department sigi meet tay staff sing Tamenlong amso Noney district sing the Lok Sabha Mekhal ki election duty thabi ganu haina lenga ke tongan tongan department sigi meet staff sing na taksilang ni Imphal ki major kul lai Manipur press ka tapang thok ki pa bawo impham amada staff pun makki mahut siladuna en hem chandra ka miyo yamana staff sing na mamang da pangthok ki Mekhal ka da sing tam khai da Mekhal ki duty pangthok tuna lakhe Tamenlong amso Noney district the Lok Sabha Mekhal ki election duty thabi ganu hari basi duty taw roi hai banate yang asigi yang kata pakai pam sing daw election duty to han biu hai bani maram asina mari laina basing na election duty ki matang asida amukhana mi yang sangduna district adi asida district sing asida lari ba lenga ki staff sing na taw hanna ba chen biu hai na taksilakli Maitai amasung puki ani asi sangsanaba yadaba mawangda phibamda thamlingai cherak asida Lok Sabha election ga mari leinana aikoi employee khudimakta bumper zone sing asi lanjal laga duty taw haibagi mawangda chathariba election duty gi list ama tholaiba asi mari leinaba election commission of India gi maikai dagi asigumlaba maitai aikoina sangjal laga hariba mafam sing aduda duty tawba yadamnina alternative arrangement ama sinbiraga thabak thawram asi sinbiraba hadna ningsingjari Tamenlong chaliba gari sing the zoom maitai tuongna chatpa yabagi phibam je sunglai leite ticket pi de karam mawangda khoise kamana sangadoino habaje khanda haninge